Maitei singna masagi lofom da law uzage ngak senbiu haijabada center forcing na yabidre leitan pokpida law khoiba changluba singda kuki singna naori kapsindune attack tawrakpadagi sarang na bathokre Kundrapon Assembly Constituency ki Sagoma Police Station na konba leitan popi maitai khulda law unana ba khoiba changlubada masing yamna kuki nupi amasung nupa singna saituk utup paiduna naurina kapsilatuna attack tawrakre thawdo du law unari ba lawfam adu kuki singini haiduna law khoiba lakpa maitai singda ngasi ayupung mapalom tarakpada nauri kaptuna attack tawrakhibani matam sangna nakal anigi marakta leitumna thana ba nunglangbana singba chathaki kuki naha mayam ama nauri paiduna sangsilaglaga maitai singda kapsilakpada miyoi ama makhongda panduna khara soki haire Thawdo dugi matang da leikai adu da leiba miyoi amana pause asida hai leitan pokpi hairiba mafam asida maitai gi yumnak chamaga yankhairom khunda duna leiri mafam adugi miyam gi sinpham lang usingu bana oiraga lai makhoi gi law ufam asi leitan pokpi gi sadu lampak haiba mafam duni maitai gi yum sariba mafam adu dagi kilometer ama rom tamaglam nei lokol adu da law sangam kunthra rom tamaglai apikpa lokol amani revenue district na imphal is ne lokol adugi hegloi silakpa sarukta yumnak kunmuk khundaba songfen haiba kuki Lamalay, Hairiba Kulasi Kampopi district cycle cup subdivision Gimanung Sale, Pausina Makatana Hai Miyam Nasuta Daba Kuki Kul Adugi Kara Kazik Salaga Topa, Kuki Kul Mayam Amatongan Tongan Maming Tonjilaga Kunda Salakre, Makona Toliba Kul Sing Adugi Maming di Wakan Village, Wakan Fai Village, Hibana Sing Basing Asine, Irang Toking Mamang the Kulasiki Kunjansing Asiletan Popi Maite Kulomda, Lambi Oina Salami Aduga Irang Tokra Matung Dagidi Sing Wang Malantolaga, Iko Rom the Oina Manipur da Kuki amasung maitegi marakta yamna sauna khuthongna rakpa matam aduda Kuki khulai paiba naha kaya marumna leitan pokpi hairiba maitai khul asida landa salaki amasung yum kuntra hena mai thadok pikhi haujiksi miyoi khara khul aduda hanjin laglaga su ayambadi sajiwa saombung amasu leitan pokpi khulda hangba relief camp singda sangja from lauruga leiribani lawmi amana pause asida hai Kuki ga maitai ga hanaba haurakpa sahi ahumde law panba ngamkhide adubu mamangi sahi dadi Manipur police amasung central forcing na ngak selaga law uhanke handaki sahi asida chu khunda singna VSA ke kangbu aduda makhoi law uzage ngak senbiu haina haijabada ngak senbiu haiba yakhide maduna maram oiraga ngasi ayu angan badagi hauna siba sangba tamba ama laklaga ni haiduna makhoi kharana tractor puraga law khoiba haurakpani law sangam khara khoiba hauraba matungda Kuki naha ahal thoraklaga akampet ngang saktuna nauri kapsilaktuna attack tawrakhibani haujikti irang adu maike kaya dagi police personnel sing amasung central forcing changsilaktuna control tawkhre maitai singna masagi lawfam da law panbada fawba Kuki na ayet papan ba pirakpada central forcing na madubu mayong na ngamdabagi fibam ama leirakpada maikai adungi miyamna yamna nungaitaba phongdoragle Manipur da Kukiland haiba leite foothill naga coordination committee Manipur da Kukiland haiba wafam leite wakhal ga sagalaga Kukiland puthokliba asina state asida thokliba irang asigi maruiba haurakfam ama oiri haina foothill naga coordination committee imphal gi maikai degi phongdoragle committee asigi media cell na thadorakpa seror amagi matung inna wakhal na sagalaga Kukiland thonjinduna makhoi gi lam oina na bahonariba asina lamdam asigi yelhomi singi lam sing munna ba amade asing ba sumba adu muthana na bahona bane puwari degi aikoina khangba ngamlibadi Kuki habasi lamdam asigi yelhomi nate Myanmar amasung Bangladesh dagi haijilakpa miyan sane Mount Kobru Mount Thangjing amasung SP Road haina semdoktuna maming kaya thonjiliba asigumba thaongsing asi khanaba hopata natana yelhomi singda singnabani haina su zero lasina phongdoragle amaromda naga singna khundaba mafam singda lam khopjinduna Kuki militant group singna bunker sajinba leifam sapam sajinba lambi thingjinba amadi maram sadana sel khomba asina nungsi janana punna hingminaba haiba wakhalon adubu thugaina na bahona bane nagagi lamda sangsillaga Sathaduna lam loksin na honariba sing yauna Kuki militant singi ka hen bathabak singda khudakta lepkadabani mapandagi drug amasung khusu khulai kaya pusilaktuna sathariba ka hen bathogong sing asina lamda masigi tangdu leita fibam da kai ba pire maram maduna atopagi lamda sangsilalaga wakhal na sagatpa homeland sengkatuna hanadagi laiminari ba furup singbo thokai tahanna ba honariba si khudakta lepkadabani yellow furup singbo ikai khumna baga loina na wakhal na sagatpa Kukiland sengkatpagi khongpham handoktrabadi yellow misingi mayokta lokhalagli Taurang asigi sabsaba pakhum pinanaba taurang tawduna leire haina so foothill naga coordination committee gi chairol asina makhata na phongdoragle
Tampaka tainabada leiriba Kuki su camsing lawthongnanaba thabak paikhalakpada Kuki sing matha saba haure. Kangluki irangna maram oiraga sahi anirom lepluraba matungda tha asigi mapanda Kuki su militant sing amasung Ministry of Home Affairs ki official singa unaduna wari sanakhiba adugi matung tarakpada Tampaka tainaba singi district singda leiriba Kuki su camsing lawthongnanaba thawrang tawba haure. Thawang asina Kuki singda pendaba amasung akiba kaya mayongnaba haure haire. Pistok adu central government ki maikaitagi hana leiriba su agreement asina taba hena effective oigadaba sugi term and condition semnanoba thawrang tawre haiba condition singa du semba loidiba fawbodi su agreement asi makhata na sign tawnabagi fibam leite haujik leiriba Tampaki district singa tainaba singi district singda leiriba sugi camp singa asi lokthokani punna sugi camp taraga mari leiriba asigi manungda tareti lokthoklagani army gi maikaidagi sugi camp hantananaba yamna kanna suggest tawragle haina khangal lakhiba adugi makhata rakpada center gi maikaidagi Tampaka tainaba singi district singda leiriba sugi camp sing lawthonanaba thawrang sing paikhatpa haurakpadagi Sadar Hills Chief Association gi maikaidagi hairiba khongtang asida yamna kanna yaningdaba phongdokhre Kangpopi district ki oina traditional authority gi mahut siliba Sadar Hills Chief Association gi maikaidagi sugi camp sing lawthonanaba natraga atopa maphamda hongdonanaba thawrang sing paikhaliba asi akanba mawngda condemn tawi thawang asi yamna khudong thiningai oiba amasung maitai khaki interest yenglaga thabak tawba amani sugi designated camp sing asi peace accord amagi makhada Kuki gi ancestral land hangdolaga leibani haiba camp sing asi Manipur da tholiba irang asiga mari lainaba haibasi yamna sumdaba amani designated camp sing asi atopa mafamda hongnanaba honaba asi yaba ngamloi thawong asi Kuki gi dignity identity amasung territorial right attack tawbani haire Miyoi mangasu positive oire punna taraga humdoi sure Manipur da COVID-19 gi laisa tapna wangkhalagli ngasi phawbada COVID ki positive case nipa leirambadu ngasi nongna manga amaga positive oirakpadagi punna taraga humdoi sukhre ngasi nongna positive oikraba miyoi manga dugi manungda ahumna nupini aduga ani na nupani nupi ani dugi manungda amana mantri pukhi area dagi ni aduga amana bapupara dagi ni aduga atopa amaduna medical college amada thabak tawbini nupa ani adugi manungda amana CRPF ki personnel ni aduga atopa nupa aduna singjamay yumnam lekai area aduai dagini hairi makhoi thoina khudong thiningai oide hairi